ꯑꯍꯟꯕ ꯌꯨꯛꯅꯤ ꯅꯤꯡꯊꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯊꯤꯅ ꯕꯕꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯗꯕꯜ ꯐꯥꯔꯗ꯭ꯔꯅꯦ ꯂꯣꯍꯤꯌꯥ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯂꯛꯏ ꯐꯥꯗ꯭ꯔꯤꯗ ꯀꯅꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯛꯏꯅꯣꯅꯦ ꯀꯅꯥꯝ ꯍꯥꯏꯗꯦ ꯑꯩꯅ ꯁꯨꯝ ꯈꯪꯕꯅꯦ ꯑꯗꯣ ꯕꯕꯥ ꯍꯟꯗꯛꯇꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯂꯥꯡꯇꯛꯅꯩ ꯑꯗꯨꯗ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥꯅ ꯈꯜꯂꯤꯕ ꯂꯣꯍꯤꯌꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯏꯆꯥꯊꯣꯏ ꯅꯪꯁꯦ ꯋꯥ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨ ꯕꯕꯥ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯦ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯔꯦꯀꯣ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯀꯥꯟꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯈ꯭ꯔꯗꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯏ ꯍꯥꯏꯅꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗ ꯈꯜꯍꯧꯗꯧꯅꯤ ꯍꯥꯏꯒꯦ ꯆꯥꯊꯕꯤ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯉꯤꯗ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤꯀꯣ ꯉꯥꯎꯁꯤꯟꯅꯅꯨ ꯅꯪ ꯑꯩꯗꯤ ꯉꯥꯎꯁꯤꯟꯅꯗꯦ ꯅꯨꯄꯥ ꯑꯃꯗꯤ ꯁꯨꯝ ꯀꯣꯏꯅꯤꯡꯉꯕꯅꯦꯕ ꯑꯗꯨꯗ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ ꯕꯕꯥ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯉꯥꯛꯇ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥ ꯀꯅꯥꯅ ꯍꯪꯅꯒꯦ ꯅꯪꯉꯣꯟꯗ ꯍꯪꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯪꯉꯣ ꯍꯥꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯆꯥ ꯂꯤꯛꯏꯉꯩꯗ ꯏꯊꯟꯇꯁꯨ ꯅꯣꯏ ꯅꯆꯥ ꯄꯣꯛꯄ ꯌꯥꯝ ꯍꯩꯇꯦ ꯂꯣꯍꯤꯌꯥ ꯃꯃꯤꯠꯇ ꯂꯧꯊꯣꯛꯂꯒ ꯊꯣꯔꯥꯏ ꯃꯆꯥ ꯃꯁꯤꯗ ꯍꯥꯠꯂꯒꯦ ꯅꯤꯡꯊꯤ ꯆꯦꯜꯂꯒ ꯂꯥꯎꯔꯛꯏ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯕꯕꯥ ꯑꯩꯅ ꯍꯥꯏꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯅꯤꯡꯊꯤ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏꯅ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏꯗꯤ ꯅꯄꯥꯅ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯅꯤꯡꯊꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯥꯍꯧꯔꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯑꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯂꯣꯡꯅ ꯍꯤꯞꯄꯤ ꯄꯥꯟꯊꯣꯏꯅ ꯋꯥꯀꯤꯡ ꯆꯦꯜꯂꯨ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯨꯝꯗꯣꯏꯔꯥ ꯇꯨꯝꯃꯣꯏ ꯁꯨꯝ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯒꯤꯅꯦ ꯅꯪ ꯁꯪꯒꯣꯝ ꯍꯥꯟꯅ ꯊꯛꯇꯣꯏꯔꯥ ꯏꯔꯨ ꯍꯥꯟꯅ ꯂꯨꯗꯣꯏꯔꯣ ꯑꯩ ꯏꯔꯨ ꯍꯥꯟꯅ ꯂꯨꯔꯒꯦ ꯍꯣꯏ ꯄꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ ꯅꯤꯡꯊꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯏꯔꯨ ꯃꯥꯏꯊꯖꯔꯦ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯀꯣꯛꯇꯨ ꯇꯩꯊꯣꯛꯅ ꯃꯤꯡꯁꯦꯜ ꯃꯤꯡꯁꯦꯜ ꯑꯩꯅ ꯉꯥꯎꯖꯕ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯐꯖꯕ ꯃꯤꯡꯁꯦꯜ ꯑꯩꯅ ꯉꯥꯎꯖꯕ ꯃꯤꯡꯁꯦꯜ ꯏꯁꯩꯗꯨ ꯁꯛꯅ ꯁꯛꯅ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ ꯅꯤꯡꯊꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣꯔꯦꯟꯖ ꯁꯥꯏꯅꯤ ꯊꯦꯡꯅꯔꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯈꯔ ꯍꯪꯂꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯏꯕꯥꯅꯤ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯗ꯭ꯔ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯪꯒ ꯀꯣꯏꯅꯕ ꯀꯨꯏꯔꯦ ꯍꯥꯏꯖꯤꯟꯈꯤꯕꯅꯦ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔో ꯇꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯣꯔꯦꯟ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯂꯩꯕꯤꯒꯦꯕ ꯀꯣ ꯍꯣꯏ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯃꯥꯡꯗ ꯙꯔꯃ ꯈꯔꯁꯨ ꯇꯧꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯅꯪ ꯑꯁꯦꯡꯕ ꯃꯥꯟꯗꯅ ꯑꯩ ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯔꯛꯀꯅꯤ ꯊꯥꯔꯛꯀꯦ ꯐꯔꯦ ꯉꯁꯤꯗꯤ ꯅꯪ ꯀꯣꯂꯦꯖꯇꯣ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯋꯥꯍꯩ ꯇꯥꯔꯤꯌꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯅꯪꯅ ꯋꯥꯏꯕꯗ ꯑꯩ ꯆꯥꯟꯁꯀ ꯂꯣꯏꯅ ꯃꯥꯡꯉꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯕ ꯁꯤꯗ ꯂꯩꯀꯣ ꯏꯁ ꯄꯤꯒꯦ ꯕꯦꯝꯃ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯃꯨꯡꯗ ꯄꯤꯊꯔꯛꯀꯦ ꯌꯥꯔꯦ ꯔꯥꯁꯤꯗꯣ ꯈꯤꯇꯪ ꯂꯩꯔꯣ ꯐꯣꯟ ꯊꯝꯃꯣ ꯊꯝꯃꯦ ꯁꯣꯏꯅꯗꯕꯤꯅꯤꯀꯣ ꯕꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯤ ꯑꯉꯥꯎꯕ ꯍꯥꯏꯁꯤꯅꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯤꯡꯊꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯄꯥꯟꯊꯣꯏꯅ ꯁꯤ ꯊꯤꯔꯤꯕ ꯆꯥꯛꯇꯣ ꯂꯣꯏꯅ ꯆꯥꯊꯣꯛꯑꯣꯅꯦ ꯅꯪ ꯐꯤꯒꯔꯗꯣ ꯋꯥꯆꯦꯠ ꯃꯥꯜꯂꯦꯀꯣ ꯅꯤꯡꯊꯤꯅ ꯁꯤ ꯐꯠꯇ꯭ꯔꯣ ꯁꯤꯅꯤ ꯐꯤꯒꯔ ꯐꯖꯕ ꯍꯥꯏꯁꯦ
ꯐꯖꯔꯦ ꯉꯥ ꯆꯤꯛ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨ ꯉꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤ ꯃꯥꯟꯗ꯭ꯔꯕꯣ ꯑꯇꯩ ꯑꯃꯠꯇ ꯃꯥꯟꯗꯦ ꯃꯗꯨꯒꯤ ꯉꯥꯗꯨ ꯈꯛꯇꯅꯤ ꯃꯥꯜꯂꯤꯕ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗ ꯆꯠꯇꯣꯏꯔꯥ ꯕꯕꯥꯗꯤ ꯆꯠꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯅꯤ ꯉꯁꯤꯒꯤꯗꯤ ꯀꯔꯤ ꯀꯔꯝꯕ ꯅꯃꯥꯟꯅꯕ ꯅꯍꯥꯟ ꯕꯥꯔꯗꯦ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯆꯠꯂꯣꯏ ꯍꯥꯏꯕ ꯏꯃꯥꯟꯅꯕꯗꯣ ꯑꯗꯨꯒ ꯆꯠꯇꯣꯏꯅꯦ ꯆꯟ ꯅꯪ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯕꯅꯤ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕꯗꯅꯦ ꯅꯨꯄꯥꯗꯤ ꯂꯥꯞꯇꯤꯟ ꯇꯤꯟꯅꯧ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯒꯅꯨꯀꯣ ꯅꯪ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯣꯏꯕ ꯏꯃꯥ ꯅꯪ ꯕꯕꯥ ꯏꯕꯥꯅꯤꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯅꯆꯦ ꯑꯃ ꯅꯌꯥꯝꯕ ꯑꯃ ꯂꯩꯕ ꯅꯠꯇꯦꯀꯣ ꯅꯪ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯁꯤꯅꯤ ꯅꯆꯥ ꯈꯪꯉꯦꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥꯟꯅꯕꯅꯦꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯤꯡꯊꯤꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯇꯧꯔꯛꯏ ꯅꯤꯡꯊꯤ ꯁꯠ ꯂꯧꯈꯠꯂꯒ ꯊꯣꯛꯂꯛꯑꯒꯦ ꯂꯩꯔꯝꯃꯣ ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯅꯤꯡꯊꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯑꯒ ꯒ꯭ꯔꯤꯁꯟꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯏ ꯒ꯭ꯔꯤꯁꯟꯅ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯏꯁꯦ ꯉꯥꯏꯔꯒ ꯂꯩꯔꯝꯗꯦꯅꯦ ꯏꯁ ꯁꯤ ꯂꯝꯕꯤꯁꯤꯗ ꯉꯥꯏꯌꯣ ꯍꯥꯏꯔꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯣꯏꯔꯗꯤ ꯉꯥꯏꯗꯧꯕ ꯅꯁꯨ ꯅꯠꯇꯅ ꯈꯔ ꯉꯥꯏꯇꯥꯔꯦ ꯅꯪꯅ ꯅꯪꯒꯤ ꯊꯕꯛ ꯑꯣꯏꯕꯒꯤ ꯌꯥꯝ ꯗꯤꯃꯥꯟꯗꯣ ꯅꯁꯛꯅꯦꯅ ꯊꯋꯥꯟꯒꯤ ꯍꯨꯏ ꯃꯥꯜꯂꯗꯅ ꯀꯔꯤ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯅꯣꯛꯐꯗꯦ ꯃꯥꯟꯈꯩ ꯌꯥꯔꯦ ꯋꯥꯁꯦ ꯁꯤꯗ ꯇꯣꯛꯑꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯎꯠꯂꯨꯕ꯭ꯔꯥꯕꯨ ꯁ꯭ꯋꯥꯏꯗ ꯉꯝꯊꯣꯛꯅꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯦ ꯅꯤꯡꯊꯤ ꯒꯥꯔꯤꯗ ꯆꯠ ꯇꯣꯡꯂꯒ ꯊꯧꯔꯣ ꯒ꯭ꯔꯤꯁꯟ ꯃꯄꯨꯛꯅꯤꯡꯗ ꯃꯁꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯎ ꯑꯃꯗ ꯊꯣꯝꯁꯤꯔ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯁꯦꯛ ꯂꯣꯏꯕꯒ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯀꯣꯂꯦꯖ ꯂꯣꯝꯗ ꯂꯥꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯥꯏꯅꯤꯗꯨ ꯒꯦꯠꯇ ꯂꯩꯕꯗ ꯎꯔꯦ ꯃꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯒ꯭ꯔꯤꯁꯟꯁꯨ ꯁꯥꯏꯅꯤꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯁꯥꯏꯅꯤꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯅꯤꯡꯊꯤ ꯀꯨꯝꯊꯍꯜꯂꯛꯏ ꯒ꯭ꯔꯤꯁꯟꯅ ꯂꯩꯔꯝꯃꯨ ꯃꯥꯒ ꯑꯩ ꯒꯥꯔꯤꯁꯤ ꯊꯝꯂꯨꯈꯤꯒꯦ ꯑꯗꯨꯒ ꯆꯪꯃꯤꯟꯅꯈ꯭ꯔꯁꯦ ꯅꯤꯡꯊꯤꯅ ꯍꯣꯏ ꯒ꯭ꯔꯤꯁꯟ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ ꯁꯥꯏꯅꯤꯅ ꯅꯤꯡꯊꯤ ꯅꯪ ꯌꯥꯝꯕꯨꯡꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔ ꯀꯨꯏꯔꯦ ꯌꯥꯝꯅꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯤꯗꯤ ꯎꯕ ꯌꯥꯗꯕꯅꯤ ꯍꯥꯟꯅ ꯑꯩꯒꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯂꯥꯞꯊꯣꯛꯆꯍꯧꯔꯕꯅꯤ ꯅꯤꯡꯊꯤꯅ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃꯅ ꯍꯥꯏ ꯀꯔꯝꯕ ꯋꯥꯅꯣ ꯑꯩꯅ ꯊꯥꯖꯗꯣꯏꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯃꯣꯏ ꯋꯥꯔꯤꯁꯦ ꯁꯥꯏꯅꯤꯅ ꯑꯃꯨꯛ ꯃꯁꯛꯁꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯐꯖꯕꯒꯤ ꯃꯤꯅꯕꯨꯗꯤ ꯈꯔꯁꯨ ꯉꯥꯎꯅꯕꯅꯤ ꯅꯨꯄꯤ ꯈꯔ ꯁꯣꯛꯃꯟꯕꯒꯤ ꯑꯗꯣ ꯅꯪꯒ ꯀꯣꯏꯅꯔꯕꯅꯤꯅ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯪꯅꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯈꯪꯂꯛꯑꯗꯤ ꯅꯪ ꯃꯁꯛꯁꯦ ꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯤꯡꯉꯛꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯥꯁꯦ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯒ꯭ꯔꯤꯁꯟꯅ ꯃꯅꯤꯡꯗꯒꯤ ꯂꯥꯛꯑꯣꯗꯅ ꯊꯦꯡꯉꯦ ꯁꯥꯏꯅꯤꯅ ꯏꯕꯥꯅꯤ ꯄꯨꯜꯂꯤ ꯆꯪꯃꯤꯟꯅꯈ꯭ꯔꯒꯦ ꯅꯪ ꯑꯗꯨꯝ ꯆꯪꯈ꯭ꯔꯣ ꯒ꯭ꯔꯤꯁꯟ ꯁꯥꯏꯅꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯁꯥꯏꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯍꯩꯄꯥ ꯁꯥꯔꯛꯀꯅꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯗꯨ ꯆꯤꯡꯂꯒ ꯒ꯭ꯔꯝ ꯒ꯭ꯔꯝ ꯆꯠꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯅꯤꯗꯨ ꯆꯠꯈꯤꯕꯗꯨꯗ ꯁꯥꯎꯅ ꯁꯥꯏꯅꯤꯅ ꯅꯤꯡꯊꯤ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯊꯣꯛꯂꯒ ꯂꯃꯟ ꯈꯨꯝꯒꯦ ꯇꯧꯕꯁꯤꯗ ꯅꯤꯡꯊꯤ ꯅꯪꯅ ꯌꯦꯠꯂꯕ ꯒ꯭ꯔꯤꯁꯟ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯀꯤ ꯑꯣꯏꯒꯗꯕꯅꯤ ꯃꯤꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡ ꯁꯥꯏꯅꯤꯅ ꯃꯃꯤ ꯐꯥꯎꯕ ꯊꯝꯃꯣꯏ ꯍꯟꯗꯛꯅ ꯅꯪꯒꯤ ꯇ꯭ꯔꯟ ꯑꯣꯏꯔꯤ ꯅꯤꯡꯊꯤ ꯒ꯭ꯔꯤꯁꯟꯗꯨ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠꯇ ꯁꯝꯂꯒ ꯂꯥꯛꯄꯗ ꯇꯞꯅ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯒ ꯀꯩ ꯍꯥꯏꯔꯛꯀꯦ ꯅꯤꯡꯊꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯨꯝ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅ ꯍꯥꯏꯔꯛꯄꯅꯤ
ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯅ ꯑꯇꯩ ꯑꯇꯩ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨꯀꯣ. ꯑꯗꯣ ꯁꯥꯏꯅꯤꯁꯦ ꯅꯪꯒꯤ ꯑꯦꯛꯁꯂꯣ? ꯃꯥꯅꯤ. ꯃꯥꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯅꯈ꯭ꯔꯤꯅꯣ ꯈꯪꯗꯦ. ꯁꯥꯏꯅꯤꯁꯦ ꯃꯥꯅ ꯋꯥ ꯉꯥꯡꯊꯣꯛꯂꯛꯄꯁꯦ ꯃꯤ ꯁꯨꯝꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯗꯤ ꯅꯪ ꯃꯥꯒ ꯐꯥꯎ ꯇꯤꯟꯅꯅꯤꯡꯉꯣꯏ. ꯅꯤꯡꯊꯤ ꯋꯥꯈꯜꯗ ꯃꯣꯏ ꯑꯦꯛꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯕ ꯖꯥꯠꯅꯤꯗ. ꯂꯥꯏꯕꯛ ꯐꯩꯗ ꯅꯤꯡꯊꯤ, ꯅꯪꯗꯤ ꯑꯦꯛꯁ ꯂꯩꯇꯕ. ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ. ꯁꯥꯏꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯆꯤꯊꯗꯅ ꯇꯝꯃꯨꯀꯣ. ꯆꯪꯉꯣ ꯌꯥꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ. ꯅꯤꯡꯉꯣꯜꯗꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯒꯤ ꯃꯥ ꯀꯣꯂꯦꯖꯇꯤ ꯆꯠꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯅꯥꯔꯒ ꯂꯩꯕꯁꯤꯗ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯆꯠꯇ꯭ꯔꯤ. ꯃꯕꯣꯛꯁꯤ ꯈꯔ ꯐꯔꯒ ꯆꯠꯂꯒꯦ ꯈꯜꯂꯤ. ꯅꯤꯡꯉꯣꯜ ꯃꯕꯣꯛ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯐꯝꯃꯤ. ꯔꯥꯅꯤꯅ, ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯣ? ꯑꯕꯣꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯕꯣꯛꯅ ꯊꯟꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯆꯠꯇ꯭ꯔꯕ. ꯑꯩꯒꯤꯁꯨ ꯇꯧꯗ꯭ꯔꯤ, ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯅꯣꯏ ꯏꯟꯗꯣꯝꯆꯥꯁꯨ ꯂꯩ. ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯗꯣ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯦ. ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯃꯣꯏꯗꯤ? ꯈꯪꯗꯦ, ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯦ. ꯑꯗꯣꯕꯣ, ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯗꯦ. ꯆꯥ ꯂꯣꯜꯂꯛꯀꯦ, ꯆꯥ ꯊꯛꯁꯤꯔꯥ? ꯊꯛꯁꯤ. ꯍꯣꯏ, ꯑꯩ ꯑꯗꯨꯗꯤ ꯆꯥꯒ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯃꯁꯨ ꯂꯩꯔꯨꯈꯤꯒꯦꯀꯣ. ꯍꯣꯏ, ꯂꯩꯔꯨꯔꯣ. ꯅꯤꯡꯉꯣꯜ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯗꯨꯀꯥꯟ ꯆꯠꯅꯕ. ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯕ ꯊꯥꯅꯤꯜꯗꯤ ꯉꯁꯤ ꯅꯤꯡꯉꯣꯜꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯔꯥꯎꯅ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ. ꯅꯤꯡꯉꯣꯜꯅ, ꯍꯟꯗꯣ, ꯑꯩ ꯆꯠꯀꯦ. ꯊꯥꯅꯤꯜꯅ, ꯑꯕꯦ, ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ. ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯕꯦ, ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ? ꯈꯪꯗꯦ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯁꯥꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯁꯥꯔꯛꯑꯣ. ꯃꯤꯅ ꯎꯔꯒ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯩꯅꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯤꯗꯣ? ꯑꯗꯨ ꯍꯪꯉꯣ. ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ. ꯁꯤꯗ ꯑꯗꯨꯝ ꯁꯠ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯒ ꯑꯩ ꯀꯅꯥꯝꯇꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯊꯝꯗꯦ. ꯊꯥꯅꯤꯜ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ. ꯑꯕꯦ, ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯣꯟꯗꯣ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯣ. ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ. ꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯣ. ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯒꯅꯤ. ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯗꯨ ꯆꯠꯈ꯭ꯔꯦ. ꯅꯤꯡꯉꯣꯜ ꯆꯠꯈ꯭ꯔꯕ ꯊꯥꯅꯤꯜꯗꯨ ꯌꯦꯡꯂꯒ ꯉꯁꯥꯏꯗꯒꯤ ꯄꯟꯗꯨꯅ ꯊꯤꯡꯒꯠꯂꯒ ꯂꯩꯔꯝꯕ ꯃꯄꯤꯗꯨ ꯈꯪꯍꯧꯗꯅ ꯅꯟꯊꯔꯛꯏ. ꯗꯥ ꯊꯥꯅꯤꯜ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ. ꯑꯩꯗꯤ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅꯤ. ꯑꯃꯨꯛꯁꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯄꯣꯠꯇꯨ ꯂꯩꯔꯒ ꯑꯃꯨꯛ ꯊꯨꯅ ꯃꯌꯨꯝꯗ ꯆꯪꯂꯒ ꯆꯥꯗꯨ ꯂꯣꯜꯂꯤ. ꯃꯕꯣꯛꯇ ꯆꯥꯒ ꯑꯆꯥꯄꯣꯠꯀꯗꯨ ꯐꯖꯅ ꯄꯤꯖꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯏ. ꯅꯤꯡꯉꯣꯜ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯈꯜꯗꯣ ꯂꯩꯇꯥꯗ꯭ꯔꯦ. ꯊꯕꯛ ꯇꯧꯔꯦ, ꯇꯧꯐꯝ ꯈꯪꯗꯦ. ꯃꯁꯥꯗꯨ ꯏꯄꯥꯗ ꯄꯥꯈꯠꯆꯩ. ꯅꯨꯃꯤꯗꯥꯡꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯗꯣꯛꯂꯦ. ꯑꯗꯨꯒ ꯃꯕꯣꯛꯇꯨ ꯄꯤꯖꯔꯦ. ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯒꯨꯂꯤ ꯄꯤꯖꯔꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯂꯒ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯏ. ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩ. ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯛꯂꯒ ꯃꯈꯨꯠꯇꯨꯅ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯊꯥꯅꯤꯜꯒꯤ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯇꯧꯕꯗꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯟꯕ꯭ꯂꯣꯛ ꯇꯧꯏ. ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯝꯂꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ. ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯈꯣꯡꯂꯛꯏ. ꯅꯤꯡꯉꯣꯜ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ. ꯅꯝꯕꯔꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ. ꯑꯗꯨꯅ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ.